ꯗꯥꯒꯦꯟ ꯍꯥꯏꯁꯤꯗꯤ ꯕꯖꯥꯔ ꯆꯠꯈ꯭ꯔꯦ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯗꯦꯕ ꯃꯤꯅꯥꯗꯤ ꯎꯅꯔꯦ ꯑꯩꯈꯣꯏ ꯆꯠꯂꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯏꯁꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯨꯅꯤ ꯑꯗꯩ ꯀꯩꯀꯩꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯟꯖꯥꯎ ꯂꯣꯏꯕꯒꯤ ꯊꯕꯛꯁꯤꯗ ꯇꯧꯔꯛꯏ ꯊꯥꯏꯅꯒꯤ ꯈꯨꯡꯒꯪꯒꯤ ꯚꯥꯏꯞꯁꯤꯗ ꯇꯧꯔꯛꯏ ꯁꯤꯡꯖꯨ ꯀꯥꯏꯅ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯇꯥꯖꯅꯤꯡꯉꯤ ꯉꯥꯊꯖꯗꯨꯅ ꯅꯪꯉꯣꯟꯗ ꯅꯪꯅ ꯅꯨꯡꯁꯤꯅ ꯏꯐꯝꯗ Hi ma'am. Hꯧꯖꯤꯛꯁꯦ ꯆꯔꯆꯀꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯈꯣꯏꯁꯦ ꯅꯝꯕ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ ꯀꯩꯅꯣ ꯃꯥꯏꯕꯝ ꯂꯣꯛꯄ ꯆꯤꯡꯗꯣ ꯑꯗꯨꯗ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯇꯥꯕ ꯌꯦꯡꯃꯤꯟꯅꯔꯁꯦ ꯄꯣꯡ ꯑꯋꯟꯕ ꯅꯝꯕꯔ 1 ꯉꯁꯤꯗꯤ ꯅꯨꯡꯁꯥꯁꯤꯅ ꯃꯔꯣꯟ ꯑꯃ ꯃꯌꯦꯛ ꯁꯦꯡꯉꯦꯕ ꯄꯨꯔꯥ ꯁꯤꯗꯤ ꯁ꯭ꯇꯤꯜ ꯂꯥꯏꯐ ꯇꯥꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯐꯥꯎꯕ ꯑꯩ ꯂꯩꯖꯔꯦ ꯌꯥꯅꯤ ꯁꯤ ꯈꯨꯍꯥꯏꯖꯦ ꯉꯁꯤꯁꯦ ꯅꯝꯐꯝꯁꯦ ꯁꯤꯗꯁꯨ ꯅꯝꯕꯗꯤ ꯅꯝꯃꯦ ꯑꯗꯨꯒ ꯃꯐꯝꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯅꯝꯕ ꯆꯠꯅꯅꯕ ꯇꯧꯕꯅꯦ ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯆꯔꯆꯀꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯌꯧꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯆꯠꯅꯕ ꯔꯦꯗꯤ ꯇꯧꯔꯦ ꯑꯉꯥꯡꯗꯨꯗꯅ ꯑꯃꯨꯛ ꯃꯊꯛꯀꯤꯗ ꯑꯩꯈꯣꯏ ꯆꯠꯅꯕ ꯔꯦꯗꯤ ꯇꯧꯔꯦ ꯑꯗꯨꯒ ꯑꯣꯂꯤꯚꯤꯌꯥ ꯂꯩꯔꯦ ꯑꯗꯒꯤ ꯏꯇꯩꯃꯁꯨ ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯨ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯉꯁꯤꯗꯤ ꯀꯣꯏꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯨꯇꯤꯡ ꯍꯥꯏꯇꯥꯔꯦ ꯁꯨꯇꯤꯡ ꯆꯔꯆꯀꯤ ꯑꯣꯏꯕꯗ ꯇꯧꯒꯗꯕ ꯈꯔ ꯏꯇꯩꯃꯁꯨ ꯂꯥꯛꯑꯦ ꯏꯇꯩꯃꯁꯨ ꯂꯥꯛꯑꯦ 이때마 아그 churchki blog네 mayam hayam taibiro Hi ma'am. koi pastor sile koi pastor ngasi driver oi tari paliti ada koi driver na ngasi sangdre ko ado koi driver na ngasi video se yeng bibo odi khang kani kaino koi swaide kitang chong ni ko mai ado horen sor yor ko di chong par kani ꯍꯥꯏꯗꯤ ꯑꯩꯅ ꯀꯥꯞꯄꯤꯁꯦ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯅꯠꯇꯦ ꯒꯤꯝꯕꯜ ꯅꯠꯇꯦꯕ ꯑꯩ ꯄꯥꯏꯖꯔꯤꯁꯦ ꯀꯩꯅꯣ ꯊꯣꯡꯈꯣꯡ ꯌꯧꯔꯛꯑꯦ ꯁꯣꯝꯗꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯗꯈ꯭ꯔꯅꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯣꯝꯗꯅ ꯕꯤꯁꯅꯨꯄꯨꯔ ꯁꯣꯝꯗꯅ ꯏꯝꯐꯥꯜ ꯍꯥꯏꯒꯠꯇꯣꯏꯅꯤ ꯉꯁꯤꯒꯤ ꯑꯦꯡꯀꯔ ꯑꯣꯏꯒꯗꯕ ꯑꯅꯤꯗꯣ ꯁꯣꯝꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯄꯥꯁꯇꯔꯒꯤ ꯋꯥꯏꯐꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯏꯐꯅꯦ ꯑꯦꯡꯀꯔꯅꯤꯀꯣ ꯃꯦꯝ ꯑꯦꯡꯀꯔ ꯍꯥꯏꯗꯤ ꯁꯨꯝ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯒꯤ ꯋꯥꯔꯤꯅꯦ ꯑꯏꯕ ꯀꯥꯎꯔꯒ ꯊꯅꯝꯒꯗꯕꯅꯤ ꯅꯪꯒꯤ ꯗꯝꯄꯥꯛꯇ ꯑꯗꯨꯝ ꯂꯩꯖꯅꯤꯡꯉꯤ ꯅꯨꯡꯉꯥꯏꯒ ꯄꯣꯅꯤ ꯏꯁꯩꯒ ꯁꯛꯀꯥꯟꯗꯒ ꯅꯪꯉꯣꯟꯗ ꯅꯪꯅ ꯅꯨꯡꯁꯤꯅ ꯏꯐꯝꯗ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯣ ꯇꯥꯖꯅꯤꯡꯉꯤ ꯉꯥꯊꯖꯗꯨꯅ ꯅꯪꯉꯣꯟꯗ ꯅꯪꯅ ꯅꯨꯡꯁꯤꯅ ꯏꯐꯝꯗ ꯑꯣꯏꯅꯥꯝ ꯌꯧꯔꯦ ꯑꯣꯏꯅꯥꯝ ꯕꯖꯥꯔ ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯡ ꯇꯧꯒꯗꯕ ꯁ꯭ꯄꯣꯠꯄꯨꯗꯤ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ
ꯌꯧꯔꯦ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯄꯥꯔꯒꯅꯦ ꯑꯗꯨꯅ ꯕꯦꯁ ꯑꯣꯏ ꯄꯥꯁ ꯑꯗꯨꯃꯥꯏꯅ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯄꯥꯁ ꯃꯅꯨꯡꯗ ꯍꯧꯖꯤꯛꯕ ꯑꯗꯨꯝ ꯌꯥꯕ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯅꯦ ꯌꯥꯅꯤꯅ ꯄꯥꯁ ꯂꯤꯠꯄ ꯆꯟꯒꯅꯤꯅ ꯀꯣꯃꯥ ꯇꯧꯗꯣꯔꯦ ꯉꯁꯤ ꯃꯤ ꯈꯔ ꯂꯩꯕ ꯋꯥꯠꯂꯝꯃꯦ ꯁꯤ ꯐꯔꯦ ꯑꯗ ꯌꯨꯝ ꯑꯃ ꯂꯩꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯈꯥꯝ ꯑꯃ ꯑꯗꯨꯒ ꯆꯪꯁꯤꯜꯂ ꯌꯦꯡꯁꯦ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯉꯥꯛꯇꯪ ꯄꯣꯊꯥꯕ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ ꯁꯤ ꯌꯨꯝꯁꯤꯅ ꯀꯩꯅꯣ ꯀꯟꯗꯤꯁ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯁꯤꯗꯅꯤ ꯃꯥ ꯁꯤꯗ ꯚꯤꯗꯤꯑꯣ ꯅꯝꯃꯝꯕꯅꯤ ꯃꯥꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯚꯤꯗꯤꯑꯣ ꯁꯤꯗꯩꯗ ꯁꯤ ꯄꯥꯔꯀꯤꯡꯁꯤꯗ ꯑꯁ ꯕ꯭ꯂꯣꯛꯇ ꯌꯥꯎꯈ꯭ꯔꯅꯤ ꯍꯣꯔꯦꯟ ꯀꯛꯇ ꯌꯥꯔꯣꯏ ꯍꯜꯂꯣ ꯀꯅꯥꯋꯥꯏꯗ ꯇꯧꯒꯦ ꯉꯁꯥꯏ ꯑꯗꯨꯝ ꯇꯧꯁꯤ ꯇꯥꯕ꯭ꯔꯣ ꯊꯥꯔꯣ ꯍꯥꯏꯕꯅꯦ ꯃꯐꯝ ꯌꯧꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉ ꯅꯝꯕꯅ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯃꯤ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯤ ꯂꯩꯕꯅꯤꯅ ꯑꯃꯨꯛꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯀꯅꯤ ꯑꯗ ꯁ꯭ꯋꯥꯏꯗꯅ ꯑꯃꯨꯛ ꯈꯤꯇꯪ ꯐꯗꯧ ꯃꯥꯜꯂꯦ ꯐꯖꯒꯗ꯭ꯔꯥ ꯀꯦꯃꯦꯔꯥ ꯉꯥꯟꯕ ꯁꯣꯝꯗ ꯑꯍꯥꯟꯕꯗ ꯃꯊꯪꯗ ꯑꯩꯈꯣꯏ ꯃꯩꯊ꯭ꯌꯨ ꯄꯥꯈꯤꯕꯤ ꯆꯟ ꯑꯣꯂꯤꯕꯤꯌꯥ ꯃꯊꯪ ꯅꯦꯛꯁ ꯃꯥꯔꯛ ꯄꯥꯒꯗꯕ ꯔꯦꯅꯤꯁꯥ ꯐꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯝꯅꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯃꯥꯏꯕ ꯂꯣꯛꯄꯁꯤꯡꯒꯤ ꯃꯐꯝ ꯑꯗꯨꯒꯤꯗꯅꯤ ꯍꯧꯔꯁꯤꯔꯥ ꯁꯥꯎꯟꯁꯦ ꯌꯦꯡꯉꯁꯤꯔꯥ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯥꯔꯇꯤꯁ ꯑꯅꯤꯁꯦ ꯌꯥꯝ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤꯅꯤꯠ 2ꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯌꯥꯝ ꯀꯨꯏꯅ ꯆꯪꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯈꯔ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ ꯉꯁꯤꯁꯦ ꯃꯥꯏꯕꯝ ꯂꯣꯠꯄ ꯆꯤꯡꯁꯦ ꯃꯤꯁꯨ ꯌꯥꯝꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯁꯤꯗꯅ ꯐꯒꯗ꯭ꯔꯥ ꯌꯥꯏ ꯁꯤꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯥꯗꯅ ꯏꯪꯅꯤ ꯍꯥꯏꯔꯗꯤ ꯄꯥꯁ ꯑꯥꯒꯤꯗꯨꯁꯨ ꯌꯥꯏꯀꯣ ꯀꯅꯥꯋꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯊꯛꯄ ꯈꯨꯅꯧꯒꯤꯗꯣ ꯀꯩꯅꯣꯒꯤꯗꯣ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯇꯕ꯭ꯔꯣ ꯅ ꯊꯛꯅꯤꯡꯕ ꯃꯤꯒꯤꯁꯨ ꯈꯟꯕꯤꯕ ꯁꯤꯗ ꯐꯝꯐꯝꯕꯨ ꯂꯩꯇꯦ ꯑꯥꯒꯤꯗ ꯁꯤꯗ ꯍꯥꯏꯊꯈꯤꯕꯗꯨꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯑꯃꯃꯝ ꯀꯣꯐꯤ ꯑꯃ ꯊꯛꯑ ꯂꯣꯏꯔꯦ ꯀꯩ ꯆꯥꯕꯅꯣ ꯂꯣꯏꯔꯒ ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯁꯨ ꯁꯤꯗ ꯊꯛꯑꯔꯣꯏꯒꯦ ꯁꯤꯗ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯣ ꯑꯣꯏꯅ ꯍꯧꯔꯒꯦ ꯁꯤꯁꯨ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒ ꯂꯤꯛꯂꯥꯗ ꯀꯣꯐꯤ ꯑꯃ ꯊꯣꯛꯑꯁꯤꯔꯥ ꯌꯥꯏ ꯂꯤꯂꯥꯗ ꯑꯣꯏꯁꯦ ꯌꯥꯏ ꯂꯤꯂꯥꯗ ꯑꯣꯏꯁꯦ ꯀꯣꯐꯤ ꯑꯃ ꯊꯛꯑꯁꯦ ꯁꯨꯝ ꯆꯠꯂꯤ ꯁꯃꯔꯧ ꯌꯧꯋꯦ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯄꯗꯒꯤ ꯂꯤꯂꯥ ꯌꯧꯗꯣꯔꯦ ꯃꯥꯏꯕꯝ ꯌꯧꯁꯤꯜꯂꯦ ꯂꯤꯂꯥ ꯌꯧꯁꯤꯜꯂꯦ ꯍꯧꯖꯤꯛ ꯂꯤꯂꯥ ꯌꯧꯔꯅꯤ ꯉꯥꯜꯂꯦꯗꯤ ꯀꯩꯁꯨ ꯀꯥꯏꯗ ꯀꯩꯗꯧꯔꯒꯦ ꯁꯦꯟꯗꯟ ꯇꯣꯡꯕ ꯈꯣꯡꯎꯞ ꯇꯣꯡꯕ ꯊꯣꯏꯗꯣꯛꯇꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯃꯋꯥ ꯂꯧꯗꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯌꯧꯔꯅꯤ ꯅꯝꯕꯣꯜ ꯌꯧꯔꯗꯤ ꯍꯧꯖꯤꯛ ꯃꯥꯏꯕꯝ ꯂꯣꯛꯄ ꯍꯦꯟꯗꯣꯔꯛꯑꯦ ꯅꯝꯕꯣꯜ ꯂꯤꯛꯂꯥ ꯌꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯥꯏꯕꯝ ꯐꯥꯎꯒꯤ ꯍꯤꯡꯆꯥꯞꯇ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯅꯝꯕꯣꯜ ꯂꯤꯛꯂꯥ ꯌꯧꯁꯤꯜꯂꯦ ꯉꯁꯤꯁꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯌꯧ ꯇꯥꯔꯦ ꯉꯁꯤꯁꯦ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯁꯥꯏꯌꯦ
이야. 스낵스 마사 한번 사자요. 양 거기 삐딱 떠오고 그 너무 먹어요. cái cha gì kìa không có sáng không cha gì à không à không có sáng lấy trời chứ mà không có sáng lấy trời bảo không có tầng hai bảo đấy là thì Civic sẽ 299 này SR đó Ma'am, khadi langam no male langa judum pilot te moga password asle ai da sapto do boligo ya mau tu si mo tak ke to da maya sa ba de ko me bi ko pi ko no ma ko misalam sai Coffee ne dagi kano ga egg patty ga coffee ka cha bano ado mathang le ke cha thak pa loi re ko yum hal lage na to bune शहर की निन खोंग में मखोन मैम सिदिया नंबोल जी पूरा सिटी का चप माना रहे अखोई की सिटी दी इम्फाल ने नहाई द्रसु यारे नंबोल सिटी है जो यारे कॉफी हाउ प्रो हाउ है हाउ तो मेक सेंग तो मानी दा याम मुंगाई तना हाई दा हाउ है लिखला ना हाउ दा क्या हाउ ए Vì mà coi mình được biết cái điều tôi chỉ đi na này ăn mình có tôi cũng mà thay nó lên tôi ôi gì thế nàoมาทางนี้ข้างนี้นะ pas sempatan tadi syuting sempatan ya sang angin udah lebur sih kau pun ikut singju kau pun pura kan kau kang dah budi aku imun dah kang kita nakana no Ano matangi maya matangi video tadi aku hotel nong tadi kayak muka ada mau hau teh ano na ay singju bora sanjau lu i thabak ki de tawre hai na ki khunggang gi vibe se de tawre singju ga na ujing matam de gari je tin na yang a thawre Aku dah kan asal dah leh, musik saya. Jangan dah sekali tembak nak ke mana tu, kerana malu nak. Lagi besar lah, yang bagian das. Tembak benda apa di? Lihat kan? View je, am fazari mau yum juga. Dah kan das bro? Bây giờ ngasi je shooting chalu ba je siang na ga ni hana ki ko gi church ki Bible audio recording mathang thagat na ba koi tharang tor ga lei ada ngasi Saturday ji de koi rest to bai ta ko ngasi thar ka dore ba mark se ado ngasi di rest to re ado ga next week ta gi koi thagal si na hai na ba ado asai gi koi ga mayam ga acho relation na ma sem got pani na अखोई नेक्स्ट वीक तक मार्क हौरनी है मैम की वीडियो शूटिंग तौबने चलूबने अखोई हल्लागा चिपबिना यूम लाइने दागेनास्ते बाजार चक्रे लेरमद्रे देवबिना उनरे अखोई चलने अखोई चलगा हुजिसे
ꯑꯩꯈꯣꯏ ꯈꯤꯇꯪ ꯏꯁꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯅꯤ ꯑꯗꯩ ꯀꯩꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯏꯁꯩ ꯇꯝꯕ ꯈꯣꯠꯄꯗꯤ ꯑꯩꯈꯣꯏ ꯕ꯭ꯂꯣꯛꯇ ꯍꯥꯞꯆꯔꯔꯣꯏꯒꯦ ꯃꯌꯥꯝꯅ ꯑꯗꯨꯗꯤ ꯉꯥꯛꯄꯤꯒꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ